अहमद मरोइब पाउ पिजरे चीफ मिनिस्टर जेनिम्स के फमुंग कुंट्रा लेबा साइकेट्री वार्ड चाइल्ड केयर सेंटर एंड पब्लिक वेटिंग सेट संगाख्रे अमदी ड्राइवर सन तौ अदुबु इपुम पात सोकपदि यारोइ हाइना JAC अगेंस्ट इम्फाल रिंग रोड के मेंबर ngankham नाउबी ना हाइख्रे Krumzare Dayapati Senjamna Hauzik Numidangi Pony TV Prime Time News Pizare Ngasi Chief Minister N Biren Singhna Jawaharlal Nehru Institute of Medical Sciences Jenims ke phamung kuntra leiba Psychiatry Ward Child Care Center and Public Wedding Set Sangakre Thauram aduda Minister Sri Sapam Ranjan Singh Minister L Susindro Maitai MLA Gates Ibomchat Chief Secretary Additional Chief Secretary Jenims ke Director Health and Atai Senior Officials Singh Saruyake Thauram aduga mari lainana Chief Minister N Biren Health Sector asi maru oiba sector ama oibana laingang na ahenba meeting changduna lakli amadi scheme sing asibu miyam de yahonabagi damak laingang na kana honari haina phongdokhe Jenims ke authority bu thagat fu phongdokladuna CM N Biren Makatan Institute asi matamga chunana semle amadi institute asi gi akoibada semga sagalibasing asi 100 days action plan gi manungda sangagani loinana laingang na paikhaliba CM HD CM Health for All PMJAY amadi chahi manga asida healthcare infrastructure da khumang chawkhalakliba asina healthcare sector asi awang bathak ta pukat pangamli bani amasong masiga mari leinaba project kaya amasu sem saduna leire haina su phongdokhe hospital asida layeng balakliba patient sing mathwai nungai hansi nungai taba thodok makha tana thogon gumsi haina CM na appeal tawkhe Ipum mapan de Imphal Ring Road semgalakpa yaning the bafongdoktuna Imphal East ki Khurai Konsam Lekai de Leiba Youth Organization Sporting Club amadi Friends Union Club FUC Club na sinduna miyam gi oiba mifam amma pangthokre Khurai Nandaibam Lekai gi Jila Parisad Athokpam Okendro Khurai Konsam Lekai gi Pradhan Lemram Ibobina Mathangsena Chief Guest President amadi Guest of Honor oina sarugake Hiram asiga mari lainana JAC against the Imphal Ring Road ke member ngankham naubina haikibada sarkar ge development work khudingmak taramna oi adubu ring road sabda ipun pat sohan bari yaroi sarabasu diversion tawraga sagadabani Khurai Konsam Lekai de ring road lakpagi matangda sarkar na public hearing sathakhe miyam ge motta mafam asa ring road lakpa yaninge haiba mioi amata yaukide adubu PWD na matam leitre final stage yore haina phongdorakiba asi yamna laibak thibani ipum part asida ring road sarakpa matamda traffic cohesion gi problem kaya laigani madudasu natara prithvi gi oina ising gi award pa leirakpadagi underground water rain water harvesting semdura ising pina bohonaringai asida mioi lising kun henbagi ising piriba water body asi ring road lakpana lotion kiba haibasi leikai asigi achawu mangjabani Sarakadawriba ring road asina ipum patlomda ahanbagi oina fit taraga manga changsilaga sagani hairi community hall dasu sokadawri wafam asi tabidrabadi low court wakalagani haina phongdokhe akoi ring road lakpa yade habanate diversion tawbiyo haibani aduna sigi matang daida mi ama phawba khoi yabagi commitment amata leite aduna masigi praja gi apamba sisu akoi khana bigani na akoi asa tawi aduga masdai dai khoina PWD site ki akoi matam leite limit che akoi final stage yaure haibagi pose masigi pot thambiri besimadi akoi yam laibak thibani masigi itihasik oiraba ipumpat asidi akoi kandaba yadabani akoi chawkhat thorang sidi diversion tawbada kasu akaiba leite lambi yaiba sidi kayara hanna map yekpa yai kayara hanna semba yai pat haiba sidi akoi kayara hanna tawba yadaba akoi makhal amani aduna pat haiba sima akoi ipumpasina lengdabi thambiraga akoi gi lambi je khitang diversion tawbiu haibani masi yamna maram chaba posa amani ne akoi logjei aduna masigi se akoi PWD na यामुतंगा कोई खना बिरागा कोई प्रजा जिंगी सेंटिमेंट जी खना कोई थोबक तो बिरकनी हाइबगी आसासिमत कोई लेजै Mamang Thada Ketrigao SCG MLA Sheikh Nurul Hassan Holukiba Sheikh Nurul Hassan Health Protection Mission gi Makhada tongan be miyoi kayana kanaba phangba hore Mission asigi Makhada laing biduna kanaba phanglaba Ketrigao Bengun awang lekai degi MD Ipoja chahi hufu mangana MLA Sheikh Nurul Hassan bu thagat phangdorakle
MD Ibochana hai maha gold bladder da nung leiduna matam kuinadagi awawa mayoknaduna leirakibani adubo Kendra asagi MLA Sheikh Nurul Hassan ge Sheikh Nurul Hassan Health Protection Mission gi makhada mahak pulaying biduna awawa pumna makokhanbire Masigidamak Honorable MLA Sheikh Nurul Hassan bo hainingai leidena thagatpa fongdoragli Loinana MLA gi tungi punsida nungai yaifaba miyam gi seba matomlomna tawbangambo oibiyu hainaso board pirakhe Sheikh Nurul Hassan Health Protection Mission asigi in charge oina leiriba Naurem Dinesh na hai Khetrigao ACG MLA Sheikh Nurul Hassan na haudokkiba Sheikh Nurul Hassan Health Protection Mission ase miyam gi dama haudokpani miyam nasu khudongchab asi lobiyu kendra asida leiriba mipum khudingmakna isa gi Health Protection Mission asigi card amam paibiduna khudongchab asi lobi hongnaba haina haikhe Jenibisi chalaga yana masi yengjiro adu moina nung leire da isi operation gi darkar oire khudong chadaba ara leibadagi ai sum na tawda Sheikh Nurul Hassan gi health protection gi makha da ai khudong chaba khara ai tawnana bai ma wanda na tawjaru da ai mana khudong chaba si pibi rakpani adu mana pibi rakpudagi matungina operation si ai tawjaru re adu kemate ai harauje adu kemate nungai jai maram kari gino da ai su khudong chadaba mayam mayok na kibnina mana ngasi koida mateng tawgir sumaina awabda mana siana koina awaba sina mana mateng tawgibisi aduki mate ai thamoida penjai mipum khudimoksu mana sumaina tawunga moi pangal hapi sino aibasima ai kano tawjari masi khudong chapsi laita laraba parja miyam na masi kano tawbiyu haina su aina mayam da hajari Trigao SCG Honorable MLA Sheikh Nurul Hassan gi Health Protection Mission se akoina Kendra sigi sota horaba laying bada kudung sadraba singi demak yenga semsegiba sigumba protection mission amani Honorable MLA masamak involved toraga yauriba sigumba protection mission sigi makhada akoina ngasi Kendra sigi sota horaba laying bangam jadraba sauraba luraba paisa sangataba mayamama kari protection mission sigi makhada akoina laying janaba honajabni panel to hospital mari manga akoina wari sajaraga thamaga adu ngasi maktasu akoigi nakandal phambiriba igi ikra Siju hariba mission jiki makhada gallbladder digi nung lokthokpagi kesi tawra matungda successfully hojigi hamna hakjang nungaina yamna nungaiba phauna sigumba khudong chabase phangre loina kendra sida lebiriba sotha horaba mayam amataju khatana koi sigumba health protection mission jiki makhada kana base logmin na ba apambatu khoin thamjari UPSC na lauba Central Civil Service Exam da India pumbagi oina chamanga ga humfutara manga super rank chanduna mai palakraba MK Hosni Mubarak ngase Imphal International Airport ta thunglabada miyam na haraukte yamna okre MK Hosni Mubarak Imphal East District ke manung chana leiba yari pok ning thongnai dage Alhas MD Kutubuddin Amade Alhajan Rahmatun Begum anigi ahum submachani NYO IYDO CPC Amade Sudo yari pok na punistin na pangthokiba achamba okpagi thoram aduda Hosni Mubarak na hai singnaba amaga loinana arembada matam manghandana kanna honarabadi mai pakpa oiba ngamkani yumgi ahalsing amadi schoolgi ozasing na takpi tambiba khudingda thawai yawba mathok tai arembada matam mangan bahaibasi hayeng tungda mangjaningai oi lamdam sigi oiba tongan ba thabak thoram sing saruk yaduna leibaki oiba chawka thorangi thabak tawgani haike miyamna awang bathakta ikai khumnabiduna okpiramba asida apenba fawi hainaso MK Hosni Mubarak na phongdokhe Kagi lekagi sing now sing unai pa institution kudima lakiduna ai bu opodi forum asi namaga ai yamna nuai bam di harau khondok seri loina na pumna makta tungda lakadar ba thabak forum sing da punna saruk yamna duna lebak yamadi country gi thabak to bu saruk yamna si haina nuai khondok seri khogala gi ba mahelo sing da in hazani made ai khogi goal yamna khogi Bolamang the Loinana, Hona Zahaning, Hona Buliatravadi, anything is possible. The civil highways, Kazavan. Department of Education ge Science Unit na sinduna angang singi oiba numit mari ni chumna chathagadaba State Level Science Mathematics and Environment Exhibition 2021-2022 ngarang dagi Johnston Higher Secondary School da haudoki bagal loinana ngasi nini chanba numita Directorate of Education ge Bigyan Mandir Officer O Muhindro Singh haikibada handak pangtokiba Science Exhibition ase nifuga mari subani Pandemic na chahi ani lepnuraba matungda NCERT gi makhada education ga khusam naraga technology and toys haibe hiramda exhibition asi pangtokpani
Exhibition asi district level dagi hauraga state level aduga amok national gi thakta Kolkata da mu pangthokani. Pangthokliba exhibition asigi maru oiba adudi satra amo oibada lairik khakta mapung fabo oidaba tongan ba Manipur gi mahairoi singi khutsa haiba kaya adu uthoknabagi tanja amasu lawbani. Mamangda Kolkata da pangthokiba exhibition da Manipur gi mahairoi Thiam Nandalana ahan position tarakibani. Handaki exhibition asda punna participant humphunipan mungna model kaya puthokli haina phungtokhe. Lok Suba Science Exhibition ne akhoi na pangthok sirse masi continuous process ni Department of Education as Director of Education as Science ni na akhoi sei kudingi akhoi haiba exhibition asi pangthokani adubu handaki 2021-22 pangthok exhibition asidi district gi akhoi da selection tobodo matam laita matam maram oiduna akhoi na only for akhoi district sing da akhoi selection manga model manga haibdi model amada satra amamam aju selection toroga teacher guide amaga loinana Manipur gi district 16 district loinana along zone amaga loina 17 district gi lakpa adugba model akhoi nga handaki pangthu bi exhibit model 67 exhibit model applied toy adu khitang khara kudong jada mana Fazol district kamjonga handaki asidi apply to ngam khidre aduna akoina handaki theme ji karino haida karam makhagi theme technology and tools haiba adugi makhalgi theme da oina pangtoi maram de akoina laire khakta tamba yadaba haibadi sanabasu yamna daka oiba adu masigi matang sanaba haida akoina se mobile app sizinadana COVID pandemic maram oiduna akoina like tamba yadaba khotaba matam sida akoina technology matena mobile da app da akoina ase class teaching class tawdana teaching learning process tawdana video game gumba gaming makari gumba akoina mobile app ki matina akoina sanaba yai masisu learning makhala amani haina akoina khanjai adugo mobile se akoina something kana makhana na kana de hai adugo khoi kana ba alom da sinagadi yamna kana ba technology advantage oi matumda yamna akoida chhatra singda yamna impact knowledge ama pi haina agi motadi thamjaningi June 1 dagi Jiribam gi Hillgard Community Hall da Sorok Atingbi Youth Club SAYC Jiribam na sinduna sanaba hokiba El Rohini Kumar Roy Memorial Trophy gi manga suba North East Jiribam Mix Kang Tournament gi ngasi sanakiba ahanba semi final match da United 7 Star amadi Lesem Club na Panjal taraga nipan kapna duna draw oibadagi amuk hana lakliba June gi tang taraga humdoi da sanaraga ni haide Hayeng ani shuba semi final match da Panjal Club amadi Sinon Club sanagani Lakliba tang taraga marida final match sanagani ngasi sanakiba first semi final match asida United 7 Star na toss ngamduna side khanki aduga Lesem Club na kang kapa hoke apiba matamda team animang na Panjal taraga mari kapna duna draw oibadagi amuk minute kun haptuna matam piraba matung dasu team animag Panjal mari kapna duna punna Panjal taraga nipan kapna duna draw oibadagi mathangi tang taraga humdoida amuk hana match sanana bahaiduna lepna ki haide ngasigi match asida M Binoy na referee oike ningsing bayai tournament ase Vidyanagar da leiba El Ranjit Kumar Singh na mahaki laikhitraba mapabungi maming da katpa trophy ni 33 by 11 kV Kuman Lampak substation da 33 kV Imphal gi outgoing isolator sinbagi thabak chathagadabana maram oiraga 33 kV Kuman Kaisampat line na konba jaga singda hayeng ayuki pung nipan dagi taraga mathoi fauba mai mutkani amadi 33 by 11 kV Kangla amasung Kaisampat substation singi manungda leiba consumer singda sum masina maram oiraga mai piba ngamloidri haina substation subdivision number 3 gi manager KS Hayes Menon singna thadorok pacharol amana haide Hayeng June gi tang taraga ni thoigi nungthil pung taruk tagi hauduna June taraga mari gi nungthil pung taruk fauba jiri tipai muklambi Zechi road ta pung nifuga nipan gi oiba ban kauragani haina ngase Jiribam district manung channa lairiba Chingdong Leikai gi community hall da pangthokiba Paumi singa unaba amada Chingdong Leikai women organization gi vice president Haubam Thoibi Devi na phongdokre Mahangna makha taraduna ana laying school sing essential service amadi for sing di ban asida komthok jagani haina phongdokhe ban gi matamda kanagumba miyoi amana thawoidaba tarabadi masa na daita lawjagadabani haina su phongdokhe Megi tangking mangada akoina press media thongda jiri dipai murot lambi da akoina
ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯗ ꯁꯔꯀꯥꯔꯁꯤꯅ ꯇꯥꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯍꯌꯦꯡ ꯂꯥꯛꯂꯤꯕ ꯇꯥꯡ 12ꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 3ꯗꯒꯤꯅ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯇꯥꯡ 14ꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 3 ꯐꯥꯎꯗ ꯕꯟ ꯀꯧꯖꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯤ ꯕꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯝꯊꯣꯛꯆꯕ ꯃꯔꯝ ꯑꯍꯨꯝꯈꯛ ꯊꯝꯖꯔꯤ ꯃꯔꯝꯗꯤ इसिंग मई इसिंगी सिमा थमजरे अदुगा अना ये थमजरे देव कर्म सिमा थमजरे अदुना करिंबा बनसिगा करिंबा मियोय खुदिमना करिंबा अपन नतिरक बतारगदी दाइता खुदिमक मसा मसा रेस्पोंड लबजागदमनि हाइबा वाफम थमजरे पाउमी सिंगा उनाबा अदुदा सरुक याखिबा मैरा क्लब चिंगदोंग लेकाई की प्रेसिडेंट ए गोपी मोहन शर्मा जेटी रोड की लंबी असी सही 30 मुकी ममांगदगी फत्तदुना लैरकले हौजिक्ति लंबी असी पोर्ट होल ngakta ngaide मणिपुर की मनुंगदा जेटी रोड असीदगी फत्तबा लंबी लैरमलरोय मणिपुर की चीफ मिनिस्टर अमदी इनिंगथौ लेसेम सना जाउबना लाकपा मतमदा लंबी असी सेम हौरगनी हाइना थाजब पिरमलबसु हौजिक फाव थबकता ओंथोरक्तबा असी लाइबक थिबने बन असिदा मैरा क्लब चिंगदोंग लेकाइना अंगंबा थाकता सपोर्ट तौजगने अमदे जिरीबामदा लेरिबा ऑर्गेनाइजेशन सिंगनसु सपोर्ट तौबियो पुंग निफुगा निपान असर रेस्पॉन्स अमता पिबिरक्त्रबदे नेशनल हाईवे 37 बन कोबा यावना अतै अकनबा खोंजंग कयासु चंगसिलगनी हाइना फोंदोखे जीरी टिपाइमु कोइना समनारगा जेटी रोड आइना खंगनबा असि लंबी सी जीरी दी याम नंबर ओइबा याम बेक ओनगा दुम लंबी अमनि इनिंग थौ इकाइ खुनजरबा मणिपुर की लेबिर आमी अमसु मखंदा कोइ चीफ मिनिस्टर इकाइ खुनजरबा ऑनरेबल चीफ मिनिस्टर लेबिर तना हारिबा जेटी रोड की लंबी असि सेमगनी हाइबगे हाजबा पिबिरमगसु ngasi ngasi phawta sembagi karigba amata ubo phangde singong lekai haina tauba lekai asida leriba women organization amana akoi ban taujagani ngataga kari karigumbo authority na mari leina singa dabi sebi nabagi damakta tobiyo haidana na dc na singbada authority da memorial na pigram matung dasu ngasi phawda karigumba amata lokot pa leitri ngasi phawba maram maduna laiba hayeng tang tani thoi nomaijung nei ki nungthin pung taruk tagina next लेबा कोपगे नुंथिन पुंग तरुक पौबा पुंग निफुनिपान की बन हौजी मखोइना कौखरे मतंग अस्ता ब्रेक अमा लौगिनसे ब्रेक की मतुंगदा मयाम तराम नोक्चरे बिष्णुपुर डिस्ट्रिक्ट के कैनौदा लेइबा इबुदौ लांगोन निंगथौ अमदे इबेंदौ लांगोन लेमा अनिगी चही की हैकत लेकत तंबगी थौरमदा महाराज लैसेम बसना जाउबना सरुक यादुना पांगथोखरे हानगी एमएलए एल राधा किशोर अमदे खुनगी अहन सिंह इचे एचन पुन्ना सरुक यादुना पांगथोकिबा थौरम अदुदा लैकाईगी अहन सिंगी वाफम कया तारबा तुंगदा लैसेम बसना जाउबना हाइकिबदा लांगोन लंगदाई मतम यौरक्तुना इबुदौ इबेंदौ मतम यौरक्तुना साफोंलक्लबदी अखोइना मसी खंगना चटपा मथौ ताई लोइनना तुंगी युम्बी ओइगदौरिबा नहासिंगना अफबा चिंजाक चादुना अफबा थबक तौदुना तुंगी खुनाई कन्नबा होनगदबनी लोइनना मफम अदुगी सेमगत सागतपदा पांगबा याबा मतेंग पांगनी हाइखे
Thauram aduda hanagi MLA Elrada Kishorna ining thonam matam chana lakpiduna thauram yaubiraba amadi semgat sagatpada chauna mating pangani haibada nuai phongdokhe tungda ibudogi asengba khubamsu chatuna yengsinke Sinta sinsu Asigi Lenga Hekta kudakta onbadi yadabanina tamna kogi ki mapan taibudung tairakbani aduna adai dudani kogi langol langdai matam sida kogi kano sanana langol kumai sanana bahaidana si kudau langol kudau amasung yendau langol lei masa sapong ai masa makom masa aduna masi koi irai laina lobu sumde masi koi na pudana hangisi juga sana juga masuk pandit payam sultana daraga koi masigi asumba aseng bawari waktu ma debang meamda thamna na busuk nazari Bisnupur District Hanagi Registrar Office Oiramba Sanglen Mayada Laiba Sports Office Oiramba Mafam the Nauna Government Divers Singi Office Oinangasi Hongjinbaga Loyana Office ki akoibada ujar kayasu thakre Thauram aduda mathauda lekhidaba driver singi mafam the minute ani 2 minute leptuna awaw phongdokhe tungda All Manipur Driver and Tech Association ki President K Ibomchar Sarmana chahi 10 suna thabak tawraklaba driver pumnamak lenga ki phangpham thokpa pumnamak matam chana phanghanbinaba haikhe amadi thabak thauram khudingda aikoi puna amata oina lepa mathau tai haina su phongdokhe ꯑꯩꯈꯣꯏ ꯉꯁꯤ All Manipur Government Drivers and Technician Association ꯑꯁꯦ ꯁꯣꯛ 1998 All India Government Drivers Confederation da ꯑꯩꯈꯣꯏ affiliate ꯇꯧꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2013 ꯇ ꯑꯩꯈꯣꯏ North East State ꯇ ꯑꯩꯈꯣꯏꯒꯤ forum North East Government Drivers singi oiba forum ama sembada ꯑꯩꯈꯣꯏꯅ kunna maduda shawgatle haraga ꯑꯩꯈꯣꯏ affiliate tawradana hairiba Manipur Government Drivers singse India amadi North East ki oina ꯑꯩꯈꯣꯏꯅ ahum shuba mafamda ꯑꯩꯈꯣꯏꯒꯤ registration ase leibani maram aduna ꯑꯩꯈꯣꯏꯒꯤ driver pumna maksing asina ai gi oiba mot amatang mayamda thamjaba taragadi driver ꯑꯩꯈꯣꯏ pumna makki award passing ase ꯑꯩꯈꯣꯏ mayam punchundrabadi amata phangoi ꯑꯩꯈꯣꯏꯒꯤ driver hairiba sinfam masida leiriba singase karigi damakta mayamna driver hairaga ikaiba ma phawbagi mawongumna lot laga leibasu ꯑꯩꯈꯣꯏꯅ thengdabadi natte Student Union of Kanglei Park Sukna Thadorokpa Charol amagi matung ina Sukna Sinduna Pangtokpa Kanglei Park Pungpagi Mangarak Suba Ariba Longi Wahanthok Changdamnaba English ngani kunithogi ahanba round ngase Churachan Higher Secondary School da mai pangna pangthokra haide Ariba Kanglei Lolgi Fazaba Masapu Matamgi Yawol da Yokhatuna Thamba haiba theme da pangthokiba competition asida Mahairoi Chani Mungna Saruk Yaduna pangthokhe Ngasigi ahanba round asa mai pakraba mahairoi singna lakliba jungi tang taraga mapal da final round pangthoktuna makok mathang taba mahairoi sing khangani haide nakal amaromda hayeng Khuman Lampak Indoor Stadium da pangthokadoriba mapan suba Suki State Level Spelling Competition asa saruk yagadaba mahairoi singna competition haugadaba minute 30 gi mangoina na report tawbiranaba sukna appeal tawrakle Sivalaya Construction Company na Tamenglongdagi Khongsang Faubada Leiriba Lambi ase double lane onthokpagi thabak paikhatliba ase mathau phajana pangthoktre haina ngarang Drivers Association Tamenglong na maral sirakle Paumi Singa Unaba Amada Drivers Association Tamenglongi President Gaikaupu Gonmei Amadi Secretary Kalaf Bariam na Fongdokhibada Hauzik Leiriba Lambi Pakthokpagi thabak ase loishindabana maram oiraga lambi asigi phibam adugi matik shoksele haina fongdokhe loinana ching temkhibagi lemhoriba laibak sing aduso hauzik fawbada company asina lakthoktri haina su fongdokhe Sivalaya Construction Company gi Jackson dabana maram oiraga essential commodities puba gari kaya ama lambi da ponduna lek chaduna laibusu yauri masina maram oiraga Tamenglong District Headquarters tagi Khongsang Village Phawba chatnaba honabada numit mari ni changi haina su fongdorakle
मसीदसु नतना पैसेंजर पुबा गाड़ी कया अमा गाड़ी दुदा तोंगलिबा पैसेंजर सिंगना गाड़ी दगी कुमथरकलगा गाड़ी इनबा फावो यावनरे लोइनना माल पुबा गाड़ी कया अमसु गाड़ी चिंगबा अमदि इनबा यावनरे मसीना गाड़ी अदुसु सोखनबगी मचाक अमा ओइरकले लंबी की हौजिक ओइरिबा फिबम असि येंगलगा लंबी असि जून की तांग 13 फावगी मनुंगदा मरी लेनबा अथॉरिटी ना सेमिद्रबदी लागलिबा तांग 19 दगी डिस्ट्रिक्ट अस बंद कौरगनी अमदि लंबी सेमलिंगै मनुंगदा माल पुबा गाड़ी सिंग थबक लेपगी खोंजंग चथरगनी हाइना फोंदोरकले लोइनना लंबी असिदा लैरिबा कोंकुट सिंग असि सेंबिनबा अमदि हानिगी कोइलास थारिबा लंबी असिजु येंसिनबिनबा मरी लेनबा अथॉरिटी दा अपील तौरकले कंगलैपाक कनबलुक मणिपुर KKLM की जनरल सेक्रेटरी ngमखै ngakpa luwangna thadorokpa cherol amagi matung ina haukiba jun gi tang 9 da thokiba thodok amaga mari lainana rims ki MRI left technician amabu suspend tokiba adu yaning da bofongdorakle cherol asina makha taraduna numit adu da patient party gi maikei dagi khon kan khalakpa adu da patient party amadi MRI left technician ani gi marakta ungkhotnarakpa dagi thodok adu thokibani tungda khushaunaraba miyamna rims da overpower tawduna OPD casualty amadi atai atopa maru oiba department amadi chathagadaba treatment sing thingjinduna layingba lakpa singda aki akang pohanduna numit tupa rims da question duna laikhe cherol asina makha taraduna rims ki authority na numit adu legal response ama lokhatuna FIR ama chalamlabadi thodok adu hena chawthok amdabasu yai haina cherol asina palle Lan gi matam da fawbo hospital da di shokna de khwaidigi chawba ani suba community amana lobu makuta paidra irang sagat pa apipa wafum amagi damak hospital mamangda communal oiba slogan kaya lawba community khuding make mayok tani haina lawe loinana rims authority gi maiki dagi su chap chap action ama lahoning bagi apamba ama KKLM na fongdorakle All Manipur Student Union Manipur MSU na ngasi thadorok patrol amagi matung ina MSU headquarter gi saruk ama oina lisang sina chatharakpa camping for total education gi saruk ama oina MSU Imphal West District Committee HRD Secretary nongmai kapam jaiphuba maiti na luchingba team amana JEO John 1 gi manung chana laiba recent higher secondary school sagol tongbali yengsin khongchat ama chatpada school amagi tangai fadana laifam thokpa macha kaya matam sangna mari leinaba sina yengsin bidabana lairamba thengnarakhe yengsin khongchat asida oza amadi mahairoi sing hakthengna na wari sanarakpada school report lokhalakhe semjin sajin binaba higher secondary asigi science stream gi maru oiba laboratory room matam kuina sijinaba yaba maongda lairamdaba thengnarakhe class 9 10 11 amadi 12 fawba lairiba school asida maijai mek optional subject history haiba sing asigi oza amata lairamdaba thengnarakhe haide maram asna mari leinaba authority singna award pasing asi athuba matamda menkhat pinaba hairakhe Aroibada mariba pau amana pizari Chief Minister Jenims ki phamong kuntra laiba psychiatry ward child care center and public waiting set sangakre Amadi diversion to adubu ipumpat sokpadi yaroi haina JAC against Imphal Ring Road ke member ngangkham naubina haikre Matang asta numidangi Pony TV Prime Time News lesson jare Manipur da tholiba ipaw sing khangna bagi damak Pony TV bu miteng tabiyo